अहानबदा मरुओइबा पाउ Manipur Police Control Room na thadorokpa cherol amada Manipur gi ching amasung tamda security force na thiba hombagi thabak chathakre hairi Kuki lalhobani haiba mioi amadagi land season na ba potlam singa konana Assam gi special task force na fakre Amadi Juri Bangi Babu Parada Laiba Infalgi NHIDCL da Tabak Toba Karam Rose Singi Imong Manungna Awaba Taraba Relief Camp Asida Latuna Jeng Tau Tilho Alu Soyabin Biscuit Sing Tang Creek Kurumzari Mami TV na Santok Saba Manipuri Pau Miyang Tabiri Basimbo NEHA Thiamna Taram na Okchari Pau Santok na Pizari Manipur Police Control Room na thadorokpa cherol amada Manipur gi ching amasung tamda security force na thiba hombagi thabak chathakre hairi Ngarang June 13 da security force na Jiribam district ki Baro Bekar gi police station gi manung channa leiba village Jakurador part 2 da yumthong kunthra nimfu mukta operation chathaki hairi Mafam aduda lairamba mioi chamaga nifu mukta verification chathaki adubu mifa mipundi yaukide hairi Haukiba pung kunmari asida National Highway anida lamdam sige tangai fadana chana thaknaba amadi pochai puslakpa gari chaniga kuntrani thoi hariba National Highway asida puslaki hairi Makata na pochai puba gari chathok sasin yananaba security force na kudong thiningai oiba mafam singda ngak senbagi thabak paikhat khre hairi Manipur gi ching amasung tamda punna checkpoint chamaga kunmari thamduna achat awok sing check tawbada chingnaba mioi Hungfuni pan fagatuna wahang pahang chathaki hairi Kuki lalhobani haiba mioi amadagi land season na ba potlam singa konana Assam gi special task force na fakre ngasi ayok Assam gi National Highway 27 Sonapur till gate tagi Kuki lalhobani haiba mioi amadagi yamlaba land gi potlam sing Assam gi SDF na fabangam kre faraba mioi adudi Kampokpi district Gamgai village tagi Kaigulen Kipgen Chahi Kuntaret Mahaka Loinana Chahi Nauriba Angang Aniga Punna Lakpada Lambidagi Fabani Hairi Mahak na tonglakiba car aduda puduna lakiba land season naba polam sing adudi drone the season naba TV30 intelligent flight battery tara sale oina lupa lak ahunga listing new fu su spare mari mobile handset amaga loinana car registration number AS01FU3927 ama fagat pangamki Faraba mioi adu SDF ki custody da makata na investigation tawnabagi damak thamkre hairi Jiri Bangi Babu Parada Laiba Infalgi NHIDCL da Tabak Toba Karam Rose Singi Imung Manungna Awaba Taraba Relief Camp Asida Latuna Jeng Tau Tilau Alu Soyabin Biscuit Sing Tangbangkre Ta asige tang tarukta Jiri Bangi Sorok Atingbi Kunau da Laiba Midday Nupa Soibam Sarak Kumar Koba Mioi ama Kuki Singni Chingnaba Singna Mihati na Halaga Hundok Lamlaba Matungda Jiribam da Irang Horakpana Maram Oiraga Jiribam District Asigi Baro Bekar Subdivision ge Manung Chana Laiba Lamtai Kunau Amadi Atay Atopa Mitay Taba Kun Singdagi Lanjing na Duna Jiribam ge Vidyanagar Multipurpose Sports Complex Indoor Hall da Relief Camp Hangduna Laiba Mafam Asida Ngasi Fauba Tongan ba CSO Association Luf Amadi Tongan ba Mioi Singna Firo Chana Thaknaba Amadi Selgi Tengpang Leptana Panglakle Tengbang ba aduda Rose gi loina bi bizeta yumnam na haikibada ngasi aikhoi ge imung manung na relief camp asida lairiba awa ana taraba mioi sing asida mateng khara pangjabani matung dasu mateng pangani haina makhata na phongdokhe
Senapatida niyom lana may lobastingi mathakta yengsinba hokre. Manipur State Power Distribution Corporation Limited MSPDCL na Senapati District Headquarter da niyongi wamada may loba may pustinbage yengsinaba thabak chathaba hore hari. Tongan ba commercial consumer sing maru oina welding machine workshop carpentry school amadi college sing yengsinbagi thabak chathaki hari. Unauthorized oiba mawongda maigi consumer oirambasing numit nini humni manungda laklaga register tawnaba khangankre. Karigumba laktaba thoklabadi department staff thaduna maigi line kakhatkani loinana yum chatuna yengsinba hauragani haina MSPDCL Senapati subdivision ge manager na fongdokre. Aina Tingkraba Kuki Kulai Paiba Lalholub Amaga Mari Lainaba David Kaigulen Kipgen Koba Mioi Ama Ngarang Assam Special Task Force na National Highway 27 Sonapur Toll Gate Tagi Fare Hairi Manipur da Tok Liba Irang Asida Season Nanaba Drone Yi TV 30 Intelligent Flight Battery Kun Mobile Handset Ama Sale Oina Lupa Lak Ahom Listing New Fuga Loinana Fare Haina Fongdokiba Adu Kuki Film Development Association Kufi Dagi Maikai Dagi Angak Pofongdokpaga Loinana David Kaigulen Kipgen Haiba Mioi Asi Kuki Film Kayada Direction Pibata Natana Music Album Kaya Putokraba Mioi Amani Hauzik Su Kufi Dagi Active Member Ama Oibata Natana Association Asige Finance Secretary Gi From Paiba Mioi Amani Mangondagi Fakriba Drone Gi Battery Na Chingba Adu Mahak Masagi Project Amagi Damag Leizabani Film Gi Director Ama Oina Film Gi Damag Natraga Hongba Tidana Mathau Taba equipment laibagi ayaba lay maram aduna mahaku fa punbagi Chathakiba Adu Association Asige Maikai Dagi Yamna Kanna Yaningdaba Fongtokli Amasung Atuba Matamda Mari Lainaba Authorities Singna Achumba Adu Tidoktuna Mahaku Tadoknaba Appeal Taurakli Assam Police Amade Assamgi DGP GP Singgi Official Microblogging Site X da Hariba David Kaigulen Kipgen Asi Fabaga Mari Lainaba Warol Miyamda Paudamduna Kangalakibani Paugi Marathana Atemba Bremelomese. Illegal immigrant Amadi Assam Rifle Lokthoknaba Naga Singa Taksinkre United Naga Council Naga Women Union All Naga Student Association Amadi Naga People Movement for Human Rights Sogna
Khongzom area amadi manak nakpa mafamsingda leiriba illegal immigrants sing halan kinaba amadi indoor Myanmar border dage Assam rifle loktokinaba Manipur governor gi khutangda Union Home Minister Amit Sahada memorandum ama pisingkhre haidi Sikkim da landslide thokpada mioi mapan laikhidre Haukiba numit humni asida Sikkim da landslide thokpana maram oiraga yung kaya amang ata thokre lambi kaya ama fauna dabata natana mioi mapan laikhidre haidi landslide na maram oiraga Lamchi district ta mioi ahom amade Mangan district ta mioi taruk laikhidabani haidi Lamkoiba lakpa tourist listing amaga chambirom landslide na maram oiraga lachungda panduna leire Makoibi rescue taunaba chatkadaba lambida landslide kaya thokpana khudong chadaba mayoknare haidi Sikkim Sarkar di Maikai Dagisu agency mayam amaga khusamnaduna rescue operation chathari haina pau asina makatari Assam ge Khumtai Assembly ge BJP ge MLA Nirmal Sakyana ngase Union Road Transport and Highway Minister Nitin Gadkari da National Highway 37 ge fivam fattabana lambi asda chatliba gari singdage matam khara ge toll tax logdanaba sinbiyo haina fongdokhibaga loinana highway asda leiriba raha toll gate matam khara deactivate tawduna lambi asi hana semjinaba hotnabiyo haikre Assam ge Sarukhara da National Highway 37 ge fivam asuki matik phatabana lambi ge nak ye tatariba mioi kaya awaba mayok nabata natana atopa lamdam gi lakpa gari kaya chatpa yadana hankiba fawba yauri Aroibada maroiba paw amhana pizari Manipur Police Control Room na thadropa cherol amada Manipur ge ching amasung tamda security force na thibohumbagi thabak chathakre hairi Kuki lalhobani haiba mioi amadagi land sijanaba polam singa konana Assam ge special task force na fakre Amadi Jiribamgi Babuparada Laibai Infalgi NHIDCL da Tabak Toba Karam Rose Singhi Imung Manungna Awaba Taraba Relief Camp Asida Laktuna Cheng Tau Tilau Alu Soyabin Biscuit Sing Tangbangkre Hauziki oina Mami TV na Santok Saba Manipuri Pau Loisinjare Makha Taba Pau Gidamak Mami TV Mian Tadun Leibio Admission open. Golden opportunity. Hurry. Limited seat. Arts, Science and Commerce for class 11 and 12. 2024-25 section. Advantages at dawn. Free admission for ST and BPL candidate. Free monthly tuition fee for ST and BPL candidate. Excellent reason in board exam. Well-experienced faculties. Career guidance. Co-curricular and personality development classes. Last date of admission 15 June 2024. Class will start
start from 18 June 2024. For more details, please contact Nunmati Campus, Panikhaiti Belguru Campus, Pachwakwari Satgon Campus, Nepali Chowk Campus, Don Public School, Senior Secondary Co-Residential School under CVSE, Swahit Nagar, Guwahati, Korongamba. Phone number 8753903132. Separate hostel for boys and girls. Please contact 7005666 89741848879. Heritage Convent congratulates the M 1 p.m.